ꯊꯧꯔꯝ ꯇꯥꯕꯤꯔꯝꯂꯤꯕꯁꯤꯡ ꯁꯉꯥꯏ ꯀ꯭ꯋꯤꯁꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯁꯉꯥꯏ ꯀ꯭ꯋꯤꯁꯀꯤ 568 ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯡꯀꯛꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡ ꯈꯨꯗꯣꯜ ꯇꯝꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛ ꯁꯉꯥꯏ ꯀ꯭ꯋꯤꯁ 570 ꯁꯨꯕꯗ ꯍꯪꯖꯈꯤꯕ ꯋꯥꯍꯪꯁꯤꯡ ꯄꯥꯎꯈꯨꯝꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯀꯅꯥ ꯀꯅꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯊꯥꯕꯤꯔꯛꯈꯤ ꯍꯥꯏꯕ ꯈꯪꯃꯤꯟꯅꯔꯕ ꯃꯇꯨꯡ ꯇꯥꯡꯀꯛꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯃꯊꯪ ꯍꯪꯖꯔꯛꯀꯦ ꯁꯉꯥꯏ ꯀ꯭ꯋꯤꯁ 570 ꯁꯨꯕꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯒꯤ ꯑꯦꯟꯚꯣꯏ ꯑꯣꯟ ꯌꯨꯊꯅ ꯒ꯭ꯂꯣꯕꯦꯜ ꯏꯅꯤꯁꯤꯌꯦꯇꯤꯚꯁ ꯐꯣꯔ ꯑꯦꯟ ꯏꯟꯀ꯭ꯂꯨꯁꯤቭ ꯐꯥꯏꯠ ꯑꯦꯒꯦꯟꯁ ꯗ COVID-19 ꯄꯦꯟꯗꯦꯃꯤꯛꯀꯤ ꯇꯣꯞ 10 ꯂꯤꯁ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯃꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯕꯦꯁ NGO ꯑꯃꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯌꯥꯎꯕ ꯉꯝꯈ꯭ꯔꯦ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯗꯨꯗꯤ ꯌꯥꯑꯣꯜꯒꯤ ꯈꯨꯗꯣꯜ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯃꯅꯤꯄꯨꯔꯁ ꯈꯨꯗꯣꯜ ꯑꯣꯔ ꯒꯤꯐ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯁꯤꯗ LGBTQI+ ꯀꯝꯃꯨꯅꯤꯇꯤ HIV ꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯗꯦꯂꯤ ꯋꯦꯖ ꯑꯥꯔꯅꯔꯁꯤꯡ ꯆꯤꯜꯗ꯭ꯔꯦꯟ ꯑꯃꯁꯨꯡ ꯑꯦꯗꯣꯂꯦꯁꯦꯟꯁꯤꯡꯒꯤ ꯍꯦꯜꯊ ꯍꯥꯏꯖꯤꯟ ꯑꯃꯁꯨꯡ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯐꯪꯍꯟꯕꯒꯤ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 33ꯗ ꯑꯟꯑꯥꯔꯝ ꯁꯔꯚꯤꯂꯦꯟꯁ ꯐ꯭ꯂꯥꯏꯠꯁꯤꯡ ꯑꯃꯒꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯄꯥꯏꯕ ꯍꯥꯏꯕꯗꯤ ꯀꯟꯗꯛ ꯇꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯇ꯭ꯔꯤꯇꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯀꯔꯝꯕ ꯆꯍꯤꯗ ꯁꯥꯏꯟ ꯇꯧꯅꯈꯤꯕꯒꯦ ꯑꯃꯗꯤ ꯀꯔꯝꯕ ꯆꯍꯤꯗꯒꯤ ꯆꯠꯅꯕ ꯍꯧꯈꯤꯕꯒꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯅ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯇꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯣꯄꯟ ꯁ꯭ꯀꯥꯏꯁ ꯀꯧꯏ 1932ꯗ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ ꯑꯃꯁꯨꯡ 2002ꯗꯒꯤ ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯄꯨꯟꯅ ꯃꯤꯑꯣꯏ 100 ꯄꯥꯎꯈꯨꯝ ꯊꯥꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯥꯟꯕꯁꯤ ꯋꯥꯍꯪ ꯑꯅꯤꯃꯛꯀꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯊꯥꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯥꯊꯣꯛꯆꯔꯛꯀꯦ ꯋꯥꯍꯪ ꯑꯅꯤꯃꯛꯀꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯊꯥꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯁꯤꯡꯖꯃꯩ ꯁꯥꯄꯝ ꯂꯩꯀꯥꯏꯗꯒꯤ ꯑꯃꯔꯖꯤꯠ ꯁꯥꯄꯝ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯅꯤꯡꯊꯧ ꯄꯔꯦꯡꯗꯒꯤ ꯒꯪꯒꯨꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯣꯡꯃꯩꯕꯨꯡ ꯆꯛꯄ꯭ꯔꯝ ꯂꯩꯔꯛꯇꯒꯤ ꯑꯁꯣꯝ ꯑꯔꯕꯤꯟ ꯁꯤꯡ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯏꯝꯐꯥꯜꯗꯒꯤ ꯃꯤꯀꯥ ꯈꯥꯉꯥꯟꯕ ꯀꯛꯆꯤꯡ ꯁꯨꯃꯥꯛ ꯂꯩꯀꯥꯏꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯖꯣꯏꯀꯨꯃꯥꯔ ꯁꯤꯡ ꯔꯒꯥꯏꯂꯣꯡ ꯏꯝꯐꯥꯜꯗꯒꯤ ꯄꯥꯏꯈꯣꯟꯂꯨ ꯒꯥꯡꯃꯩ ꯀꯣꯡꯕ ꯈꯨꯅꯧ ꯁ꯭ꯇꯦꯟꯗꯔꯗ ꯀꯣꯂꯦꯖ ꯃꯅꯥꯛꯇꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯖꯤꯠ ꯁꯤꯡ ꯃꯊꯪꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯅꯤ ꯀꯣꯡꯄꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯄꯣꯔꯣꯝꯄꯥꯠꯇꯒꯤ ꯏꯔꯣꯝ ꯒꯅꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡ ꯒꯅꯦꯟꯗ꯭ꯔꯖꯤꯠ ꯁꯉꯥꯏ ꯀ꯭ꯋꯤꯁꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯦꯞꯇꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯎ ꯀꯧꯇ꯭ꯔꯨꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯐꯤꯂꯤꯞ ꯃꯉꯥꯡ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯏꯝꯐꯥꯜꯗ ꯇꯝꯂꯤꯕꯤ ꯅꯤꯡꯊꯧꯖꯝ ꯃꯨꯔꯁꯤꯀꯥ ꯗꯦꯕꯤ ꯄꯥꯔꯤ ꯏꯃꯣꯝꯈ꯭ꯋꯥꯏ ꯁꯤꯟꯗꯝꯁꯪ ꯄꯥꯡꯒꯩꯗꯒꯤ ꯅꯤꯡꯊꯧꯖꯝ ꯃꯅꯟꯗ ꯁꯤꯡ ꯃꯊꯪꯁꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯅꯤ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏꯗꯒꯤ ꯁꯦꯔꯦꯅꯥ ꯊꯤꯡꯕꯥꯏꯖꯝ ꯑꯃꯁꯨꯡ ꯊꯤꯡꯕꯥꯏꯖꯝ ꯊꯧꯉꯝꯕ ꯈꯨꯃꯟ ꯁꯉꯥꯏ ꯀ꯭ꯋꯤꯁꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯦꯞꯇꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯎ ꯃꯊꯪꯁꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯅꯤ ꯆꯤꯉꯥꯃꯊꯛ ꯅꯥꯃꯩꯔꯛꯄꯝ ꯂꯩꯀꯥꯏ ꯉꯀ꯭ꯔꯥꯕ ꯂꯩꯔꯛꯇꯒꯤ ꯅꯥꯃꯩꯔꯛꯄꯝ ꯕ꯭ꯔꯖꯀꯥꯟꯇ ꯁꯉꯥꯏ ꯀ꯭ꯋꯤꯁꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯦꯞꯇꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯎ ꯈꯥꯕꯝ ꯂꯝꯈꯥꯏꯗꯒꯤ ꯇꯌꯥꯟꯖꯝ ꯍꯦꯔꯣꯖꯤꯠ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯄꯤꯡꯀꯤ ꯊꯣꯛꯁꯣꯝ ꯀꯦꯄꯤ ꯁ꯭ꯀꯨꯜꯗꯒꯤ ꯐꯤꯖꯝ ꯁꯥꯔꯥ ꯑꯃꯁꯨꯡ ꯂꯣꯏꯕꯤ ꯁꯒꯣꯜꯕꯟ ꯏꯉꯨꯗꯝ ꯂꯩꯀꯥꯏꯗꯒꯤ ꯕꯣꯅꯥ ꯆꯅꯨ ꯂꯥꯏꯁ꯭ꯔꯝ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯔꯛꯇꯒꯤ ꯂꯣꯡꯖꯝ ꯄꯥꯟꯕ ꯃꯩꯇꯩ ꯀꯣꯟꯊꯥꯈꯥꯕꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯊꯧꯗꯥꯝ ꯏꯃꯣꯆꯧ ꯁꯤꯡ ꯈꯥꯡꯉꯕꯣꯛ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏ ꯄꯥꯔꯠ 2 UYC ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯃꯃꯥꯡꯗꯒꯤ ꯔꯣꯁꯟ ꯂꯥꯏꯁ꯭ꯔꯝ ꯅꯣꯔꯠ ꯏꯁꯇꯔꯟ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡꯀꯝꯄꯨ ꯁꯥꯖꯦꯞꯇꯒꯤ ꯑꯦꯂꯤꯁ ꯂꯧꯈ꯭ꯔꯥꯛꯄꯝ ꯄꯣꯔꯣꯝꯄꯥꯠ ꯆꯨꯊꯦꯛꯇꯒꯤ NG ꯔꯟꯕꯤꯔ ꯂꯩꯃꯄꯣꯛꯄꯝ ꯈꯨꯟꯐꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯏꯅꯥꯎꯇꯣꯝꯕ ꯅꯥꯎꯔꯦꯝ ꯑꯌꯥꯡꯄꯜꯂꯤ ꯃꯨꯇꯨꯝ ꯂꯩꯀꯥꯏꯗꯒꯤ ꯁꯣꯏꯕꯝ ꯂꯤꯂꯤꯟ ꯁꯤꯡ ꯃꯊꯪꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯅꯤ ꯑꯌꯥꯡꯄꯜꯂꯤ ꯃꯨꯇꯨꯝ ꯂꯩꯀꯥꯏꯗꯒꯤ ꯁꯣꯏꯕꯝ ꯂꯇꯥ ꯗꯦꯕꯤ ꯃꯊꯪꯁꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯅꯤ ꯑꯌꯥꯡꯄꯜꯂꯤ ꯃꯨꯇꯨꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯁꯣꯏꯕꯝ ꯁꯅꯨ ꯑꯅꯥꯅꯤꯇꯥ ꯂꯇꯥ ꯑꯃꯁꯨꯡ ꯑꯅꯥꯅꯤꯇꯥ ꯁꯉꯥꯏ ꯀ꯭ꯋꯤꯁꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯦꯞꯇꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯎ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏ ꯇꯣꯞ ꯂꯩꯔꯛꯇꯒꯤ ꯔꯨꯄꯜ ꯃꯣꯏꯔꯥꯡꯊꯦꯝ ꯄꯧꯔꯥꯕꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯒꯤ ꯅꯥꯎꯆꯥ ꯂꯩꯈꯨꯔꯥꯝ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯂꯨꯀ꯭ꯔꯥꯝ ꯂꯩꯔꯛꯇꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯅꯤ ꯃꯊꯪꯒꯤ ꯑꯁꯤꯁꯨ ꯑꯌꯤꯡꯕꯤ ꯂꯨꯀ꯭ꯔꯥꯝ ꯁꯉꯥꯏ ꯀ꯭ꯋꯤꯁꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯦꯞꯇꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯎ ꯇꯥꯏꯖꯦꯜ ꯈꯨꯡꯕꯥꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯤꯁꯟ ꯑꯁꯣꯝ ꯃꯊꯪꯁꯤꯁꯨ ꯁꯉꯥꯏ ꯀ꯭ꯋꯤꯁꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯅꯤ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯦꯔꯤꯅꯥ ꯅꯥꯎꯔꯣꯏꯕꯝ ꯁꯉꯥꯏ ꯀ꯭ꯋꯤꯁꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯦꯞꯇꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯎ ꯃꯊꯪꯒꯤꯁꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯅꯤ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯦꯟꯠ ꯑꯦꯟꯇꯣꯅꯤ ꯁ꯭ꯀꯨल ꯆꯤꯡꯃꯩꯔꯣꯡꯗ ꯇꯝꯂꯤꯕ ꯅꯤꯃꯤꯇꯥ ꯅꯥꯎꯔꯣꯏꯕꯝ ꯁꯉꯥꯏ ꯀ꯭ꯋꯤꯁꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯦꯞꯇꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯎ ꯀꯣꯡꯕ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯆꯣꯝ ꯗꯣꯂꯔ ꯁꯦꯟ ꯄꯥꯁꯣꯏ ꯄꯥꯠ 4 ꯂꯥꯏ ꯍꯔꯥꯎꯕꯨꯡ ꯃꯅꯥꯛꯇꯒꯤ ꯍꯤꯖꯝ ꯑꯖꯦꯝ ꯁꯤꯡ ꯌꯥꯏꯔꯤꯄꯣꯛ ꯆꯟꯗ꯭ꯔꯈꯣꯡꯗꯒꯤ ꯋꯥꯡꯖꯝ ꯔꯤꯇꯥ ꯁꯒꯣꯜꯕꯟ ꯇꯦꯔꯥꯗꯒꯤ ꯁꯣꯃꯦꯟꯗ꯭ꯔ ꯑꯣꯏꯅꯥꯝ ꯀꯩꯔꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯊꯣꯡꯒ꯭ꯔꯥꯝ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯑꯃꯁꯨꯡ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯃꯩꯇꯩ ꯏꯔꯦꯡꯕꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯏꯁꯟ ꯁꯦꯟꯖꯝ ꯀꯩꯔꯛ ꯇꯣꯃꯥꯜ ꯃꯈꯣꯡꯗꯒꯤ ꯔꯣꯃꯦꯟ ꯃꯩꯇꯩ ꯀꯩꯔꯥꯎ ꯕꯤꯇ꯭ꯔ ꯃꯈꯥ ꯂꯧꯀ꯭ꯔꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯂꯧꯀ꯭ꯔꯥꯛꯄꯝ ꯁꯨꯕꯣꯜ ꯁꯒꯣꯜꯕꯟ ꯈꯝꯅꯥꯝ ꯂꯩꯔꯛꯇꯒꯤ ꯑꯁꯃꯂꯥ ꯑꯃꯁꯨꯡ ꯔꯣꯁꯅꯤ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯃꯣꯡꯈꯥꯡ ꯂꯝꯕꯤꯗꯒꯤ ꯅꯣꯡꯃꯩ ꯀꯥꯄꯝ ꯇꯦꯖꯦꯟꯗ꯭ꯔꯣ ꯁꯤꯡ ꯆꯤꯉꯥꯃꯈꯥ ꯏꯝꯐꯥꯜꯗꯒꯤ ꯑꯦꯝ ꯕꯨꯗ ꯁꯤꯡ ꯂꯨꯋꯥꯡꯁꯪꯕꯝ ꯃꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯇꯣꯡꯕ꯭ꯔꯝ ꯁꯨꯅꯤꯇꯥ ꯗꯦꯕꯤ ꯍꯧꯕꯝ ꯃꯔꯛ ꯀꯩꯁꯥꯝ ꯂꯩꯀꯥꯏꯗꯒꯤ ꯈꯥꯏꯗꯦꯝ ꯔꯥꯖ ꯂꯛꯁꯃꯤ ꯑꯃꯁꯨꯡ ꯈꯥꯏꯗꯦꯝ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯁꯥꯟ ꯁꯅꯥ MM ꯃꯊꯪꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯅꯤ ꯂꯩꯐꯝꯅ ꯂꯥꯡꯃꯩꯗꯣꯡ ꯃꯅꯤꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ
Thaunaujam Dinesor Sangai Quiz Taram Noxeri left in the Seruk Yabiro. Tinungai Awang Lekaidagi Dengwim Devdas Sharma, Sekta Makha Lekaidagi Bizen Kumar Fizam, Tolen Kun Kasardagi, Metanika Sangbam Bupen, Elias Mera Kuman, Yang Tang Mamang Lekaidagi Pantui Haisnam, Kundrakpo Makha Lekaidagi Lotika Saugaizam, Kaksing Lai Tagoi Lakaidagi Ziban Ketri, Loitang Kunung Maning Lekaidagi Maibam Yohen Bamaitei, Tawal Moizing Wang Mataba Maya Lekaidagi Nurul Islam, Haubum Marakisam Lekaidagi Kaidem Hemusandra Singh, Karabitra Makha Lekaidagi Taurem Yaifavi, Amasung Taurem Yaifaba, Sabungkok Awang Lekai Infalistagi, Sagol Sem Priti Sanu, Kungjum Keb Singdagi Mutum Malemganba, Jawahar Nobodea, Bidalaya Visnupurdagi, Sasem Tajudin, Yang Tang Mamang Lekaidagi Marangtem Nitis Kumaramadi Marangtem Sonika Debi, Singzamai Wang Maketri Lekaidagi Sanjay Ketri Mayum, Yaripok Bisnunaha Wang Lekaidagi Tangjam Bizia Debi, Sagolban Kamnam Lerektagi Mitlaubi, Erok Bazardagi Langbam Santos, Kongban Andebam Lekaidagi, Yumnam Lonin Mangang, Texam Mamang Lekaidagi Sonali Tongram, Sambai Makha Lekaidagi Maibam Nilando Singh, Komnau Awang Lekai Kaksing District Dagi Jiten Tongbram, Kairau Wangkem Kongnang Makong Dagi Azit Putem, Ningom Tongjawdagi Waikom Rajen, Tawal Lesang Tem Kong Manung Dagi Yaifava Amasung Yohen Balesang Tem, Hairibasing Asina, Wang Animaki Pokum Sumna Tabiraki Bamui Sing Aduni. Ahan Wahangi Pokum Tamuksum Tabiraki Bamui Singna. Ahan Venesaru Yabirakpani, Hairangoi Tong Yangam Lerak, Scholar Academy Manatagi, Waikom Bidyasana Amasung Biswas Waikom Sangai Kwista Taram Oxeri left in a Saruk Yabiro. Matang Sisu Ahan Bunisaruk Yabirakpani, Wangkai Ning Tempukri Mapal Dagi, Sapam, Taxi Comba Maite, Sangai Kwista Taram Oxeri left in a Saruk Yabiro. Tawala Topom Makalekai Dagi Ahan Bunisaruk Yabirakpani Matangi Sisu, Akoizam Ghanesyam Singh, Sangai Kwista Taram Oxeri left in a Saruk Yabiro, Karakpanto Bilektagi Sylvia Sanu, Amasung Irong Sabadagi, Anas Vogi, Hairi Basingasina Ahan Buwangi Pokum Tamak Sumna Tabirakiba Musing Aduni. Anisubu Wangi Pokum Tamak Sumna Tabirakiba Musing na, Waikong Ningtong Manai Mamang Lekai Dagi Sapam Zidi Singh, Amasung Aroi Basi Ahan Venesaru Yabirakpani, Yaripok Poro Kong Zindagi Maibam Sandia Devi, Sandia Butaram Oxeri left in a Saruk Yabiro. Hairi Musing Asina Anisubu Wangi Pokum Tamak Sumna Tabirakiba Musing Aduni. Pokum Tabirakuna, Sangai Quiz the Saruk Yabikiba, Amadi Torum Mapung Pahan, Bikiba Punumapu, Sangai Quizki Maikadegi Tagatpa Pungtoksari. Objective Sangai Quiz, Sanga Humpumatoi Subagi, Wang Sing Matang Matang Hangsarak Lage. Ahan Buahangda, Lai Harau Bagi Torum, Lai Iko Batorum Dagi Hawe. Lai Roi Matungda, Kaining Kumba, Haiba Amapangto E, Masikarino. Wahang Amukan and Sing Sari. Lai Harau Bagi Torum, Lai Iko Batorum Dagi Hawe. Lairoi matungda kaining kumba haiba ama pangthoi masi karino. Anisubu wahangda ana layengi hida khudingmak haibadi every medicine asi maru aiba main ingredients anina sabani kari karino. Aduga hidak ama sabada sangba khwaidagi maru aiba raw material aduna karino. Wahang amuka na ningsing jari ana layengi hida khudingmak haibadi every medicine asi maru aiba main ingredients anina sabani kari karino. Aduga hidak ama sabada sangba khwaidagi maru oiba raw material aduna karino. Hangjariba wahang sing asige paukum lakliba jungi tang manga phawbagi manungda aikogi khutta yohan birau email gi khuthangda paukum thabirake hairabasu yai natragana Facebook Messenger gi khuthangda paukum thabirake hairabasu yai email gi khuthangda paukum sing mail tawbirake hairagana aikogi email ID sangaiquiz@gmail.com hairibasida tawbirau aduga Facebook Messenger gi khuthangda aikoida inbox tawbirake hairagana aikogi Facebook page All India Radio Imphal asida tawbirau aduga thoram semak Akashvani Imphal gi official YouTube channel AIR Imphal asida sutaba phangbigani Sangai Quiz leptana saruk yabiyo episode khudingmak saruk yaba amadi hangjariba wahang singi maraktagi paukum amadagi taadana sumna thabirakpa miyoi singi marakta lottery ocharaga tha amagi lucky winner khanjagadawribani aduga hairiba lucky winner asina lelong chajing wairen khongdaleiba Leksangtem Vision Carpentry Works ki proprietor Leksangtem Vision sponsor tawba prize phanggadawribani masiga loinana Sangai Quiz tabiram libasing ngasigi oinadi kaina yathang nijari pinabirase